ꯄꯥꯕꯨꯡꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯟꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯐꯝꯖꯔꯝꯕꯅꯤ ꯃꯌꯥꯝꯗ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯊꯧꯕꯥꯜ ꯈꯨꯅꯧ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯥ ꯑꯃꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯏꯃꯥꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯕꯤꯔꯛꯄꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯁꯤ ꯏꯃꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤ ꯏꯃꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯃꯥꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯂꯧꯁꯤꯟꯖꯕ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤ ꯏꯃꯥ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯤ ꯏꯃꯥ ꯑꯁꯤ ꯏꯃꯥꯗꯨꯒꯤ ꯃꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯏꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯛ ꯎꯅꯅ ꯈꯪꯅꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯅꯤꯁꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯇꯧꯗꯨꯅ ꯑꯗꯨꯒ ꯃꯃꯥꯗ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯃꯌꯥꯝꯀꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯃꯔꯝꯅ ꯃꯥꯁꯦ ꯀꯩꯅꯣꯗ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯤꯁꯥ ꯆꯥꯗꯅꯕꯒꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯊꯝꯃꯒꯁꯨ ꯑꯗꯨꯗꯒꯤꯁꯨ ꯑꯩ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯈꯣꯡ ꯅꯥꯔꯦ ꯈꯨꯠ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯃꯥꯗꯨꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯈ꯭ꯋꯥꯡꯗ ꯀꯥꯎꯏ ꯍꯥꯏꯕ ꯑꯗꯨꯒ ꯏꯃꯥꯗꯨꯁꯨ ꯑꯃꯨꯛ ꯑꯣꯟꯊꯕꯒꯤ ꯃꯔꯝꯅ ꯃꯈꯣꯡꯗ ꯔꯣꯠ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯃꯥꯁꯦ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯨꯅꯕꯒꯤ ꯑꯃꯁꯨꯡ ꯍꯥꯠꯅꯕꯒꯤ ꯅꯪꯇ ꯂꯩꯔꯝꯃꯨ ꯅꯪ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯉꯒ ꯂꯩ ꯍꯥꯏꯗꯨꯅ ꯏꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ ꯃꯌꯥꯝ ꯊꯧꯕꯥꯜꯗꯒꯤꯅꯤ ꯃꯌꯥꯝ ꯏꯃꯥꯗꯨ ꯑꯗꯣꯝꯅ ꯌꯦꯡꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯍꯥꯟꯁꯦ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯤꯀோ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯏꯃꯥꯗꯨꯅ ꯀꯞꯅ ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨꯗꯤ ꯑꯩ ꯊꯥꯗꯣꯛꯆꯔꯣꯏ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯄꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤ ꯃꯌꯥꯝ ꯃꯍꯥꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤ ꯏꯃꯥꯅꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥꯅ ꯏꯃꯥꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯏꯃꯥꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯏꯃꯥꯗꯣ ꯑꯗꯨꯅ ꯃꯆꯥꯅꯁꯨ ꯑꯃꯨꯛ ꯐꯨꯈ꯭ꯔꯦ ꯃꯃꯥꯗꯣ ꯇꯥꯍꯩꯗꯕ ꯋꯥꯍꯩꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯃꯑꯣꯡꯒꯤ ꯄꯥꯎꯁꯦ ꯃꯌꯥꯝ ꯇꯥꯏ ꯃꯆꯥꯅ ꯃꯃꯥ ꯐꯨꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯍꯩꯕ ꯋꯥꯍꯩ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯃꯃꯥꯗꯨꯅ ꯃꯆꯥꯗꯨꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯋꯥꯈꯤꯕ ꯑꯗꯨꯒ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨ ꯃꯆꯥꯗꯨꯅ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯗꯨ ꯐꯨꯔꯦ ꯀꯥꯏꯅ ꯇꯥꯕꯁꯦ ꯇꯥꯍꯩꯗꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯋꯥꯍꯩꯀꯌꯥ ꯊꯕꯛ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯎꯏ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯃꯥꯗꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯌꯨꯝꯁꯦ ꯂꯥꯏꯔꯕ ꯌꯨꯝ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯉꯒ ꯂꯩ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯏꯃꯥꯗꯨꯅ ꯀꯞꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨ ꯑꯩꯈꯣꯏꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯅ ꯃꯌꯥꯝ ꯃꯥꯒꯤ ꯏꯃꯥꯗꯨꯒꯤ ꯍꯤꯞꯐꯝ ꯂꯩꯐꯝ ꯔꯨꯝ ꯃꯆꯥ ꯑꯃꯇꯪ ꯁꯥꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯖꯣꯠ ꯐꯨꯝꯕꯗꯣ ꯖꯣꯠ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯥꯗꯣ ꯆꯠꯄꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯑꯋꯥꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯔꯇꯪ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯣ ꯏꯃꯥꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯛꯄ ꯌꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯗꯤ ꯍꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯅꯤꯡꯉꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯨꯝꯃꯤꯕ ꯖꯣꯠ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯇꯦ ꯄꯩꯁꯥ ꯂꯩꯇꯦ ꯃꯌꯨꯝꯗꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯌꯥꯝ
ꯑꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨ ꯃꯥ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯂꯕ ꯐꯥꯎꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏꯗ ꯃꯥ ꯆꯦꯠꯅ ꯊꯝꯖꯔꯤ ꯂꯥꯠꯆꯔꯤ ꯃꯌꯥꯝ ꯑꯋꯥꯕꯅ ꯊꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯧꯅ ꯋꯥꯔꯒ ꯂꯥꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯌꯥꯝ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯔꯝꯗꯤ ꯏꯃꯥꯗꯨꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯆꯥꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥꯅ ꯐꯨꯗꯒꯤ ꯍꯥꯠꯇꯒꯤ ꯇꯧꯕꯤꯔꯦ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯁꯩꯗꯥꯡꯉꯒ ꯂꯩꯔꯦ ꯃꯌꯥꯝ ꯌꯥꯝꯅ ꯑꯋꯥꯕ ꯀꯟꯗꯤꯁꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒꯁꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈꯤꯕꯒꯤ ꯃꯔꯝꯅ ꯑꯗꯣ ꯏꯃꯥꯗꯨꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄ ꯃꯇꯝꯗꯒꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯁꯨꯡ ꯋꯥꯍꯩ ꯀꯌꯥ ꯑꯩꯅ ꯇꯥꯕ ꯐꯪꯖꯔꯦ ꯍꯥꯏꯕꯗꯤ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯑꯗꯨꯒ ꯎꯍꯩꯗꯕ ꯀꯌꯥ ꯑꯃꯁꯨ ꯎꯖꯔꯦ ꯃꯌꯥꯝ ꯃꯆꯥꯅ ꯃꯃꯥ ꯐꯨꯕ ꯃꯆꯥꯅ ꯃꯄꯥ ꯐꯨꯕ ꯑꯗꯩꯗꯤ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯏꯟꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯌꯥꯝ ꯀꯣ ꯙꯔꯃꯅ ꯇꯥꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯙꯔꯃꯗꯤ ꯉꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯙꯔꯃꯗꯤ ꯆꯠꯂꯤ ꯑꯩꯒꯤ ꯙꯔꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯙꯔꯃ ꯑꯗꯨꯝ ꯙꯔꯃꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯃꯥ ꯃꯄꯥꯗ ꯐꯨꯕ ꯃꯆꯥꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯗ ꯐꯨꯕ ꯃꯆꯥ ꯃꯈ꯭ꯋꯥꯡ ꯅꯥꯀꯜ ꯑꯃ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯃꯥꯗꯨꯒꯤ ꯋꯥꯍꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯐꯥꯎꯖꯔꯛꯏ ꯑꯩ ꯃꯌꯥꯝꯗ ꯃꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯖꯣꯍꯥꯟ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 15ꯗꯒꯤ ꯍꯧꯔꯒ ꯄꯗ 15ꯗꯒꯤ ꯍꯧꯔꯒ 18 ꯑꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯏꯃꯥꯗꯨꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏꯗꯒꯤ ꯃꯇꯦꯡ ꯐꯪꯖꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ ꯃꯇꯦꯡꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯄ꯭ꯔꯦꯌꯔ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯊꯕꯛ ꯌꯥꯎꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯠꯃꯤꯟꯅꯁꯤ ꯀꯣ ꯄꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯗꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯩ ꯃꯌꯥꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯈꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯁꯤꯃꯣꯟ ꯄꯤꯇꯔꯗ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯃꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯑꯍꯥꯟꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯥꯏꯈꯤ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯑꯍꯨꯝꯂꯛ ꯁꯨꯅ ꯍꯪꯕ ꯃꯔꯝꯅ ꯁꯤꯃꯣꯟꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯑꯩꯈꯣꯏꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯗꯣꯝꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯣꯏ ꯏꯄꯥ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯒꯅꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯆꯠꯆꯔꯤꯕ ꯊꯥꯖꯔꯤꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯩꯒꯤ ꯌꯥꯎ ꯍꯥꯏꯔꯤꯕꯁꯤ ꯕꯥꯎꯟꯗꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯠꯇꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯈꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯗꯤ ꯉꯝꯃꯣꯏꯕꯣ ꯏꯃꯥ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯦꯕ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛꯅꯤ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯂꯩꯔꯤ ꯌꯨꯝꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ
ꯃꯌꯥꯝ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅ ꯊꯥꯡ ꯄꯥꯏꯔꯒ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯕ ꯑꯃꯁꯨꯡ ꯂꯣꯠꯅ ꯆꯦꯜꯂꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕꯤ ꯏꯃꯥ ꯑꯃ ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯑꯁꯥꯝꯒꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯥꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯃꯦꯔꯤꯀꯥꯟ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯗꯗꯤ ꯑꯃꯠꯇꯅꯤ ꯄꯨꯝꯅꯃꯛꯁꯤꯅ ꯄꯨꯜꯂꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯤ ꯏꯃꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯃꯌꯥꯝ ꯑꯩ ꯇꯧꯖꯅꯤꯡꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯋꯥꯄꯥꯎ ꯑꯃ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯗꯨꯗ ꯇꯧꯖꯒꯗꯧꯔꯤꯕꯁꯦ ꯃꯇꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯇꯥꯛꯄꯤꯔꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯎꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯨ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯞꯄꯒ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯉꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯈꯔꯇꯪ ꯑꯣꯏꯔꯒꯁꯨ ꯇꯧꯕꯤꯔꯒ ꯏꯃꯥꯗꯨꯗ ꯃꯇꯦꯡ ꯇꯧꯕꯤꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯖꯩ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕꯤ ꯏꯃꯥꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯁꯥꯕꯤꯈ꯭ꯔꯦ ꯗꯨꯀꯥꯟ ꯁꯥꯕꯤꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯨ ꯏꯁꯣꯔꯅ ꯍꯤꯡꯍꯜꯂꯤ ꯍꯌꯦꯡꯁꯨ ꯏꯁꯣꯔꯅ ꯍꯤꯡꯍꯟꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯏꯄꯥꯁꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯁꯤꯕ ꯂꯩꯇꯦ ꯃꯌꯥꯝ ꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯍꯤꯡꯒꯠꯈ꯭ꯔꯦ ꯀꯣ ꯑꯍꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ ꯂꯣꯏꯕ ꯌꯥꯗꯦ ꯇꯧꯖꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯌꯥꯎꯔꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯦꯌꯔ ꯌꯥꯎꯔꯤ ꯑꯗꯣꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯦꯡꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯔꯛꯄꯅꯤ ꯑꯃꯁꯨꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯍꯦꯟꯒꯠꯍꯟꯕꯤꯔꯛꯏꯀꯣ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯛꯊꯣꯛꯇꯕ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯔꯒ ꯑꯐꯕ ꯎꯠꯄꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯑꯣꯛꯇꯕꯤꯒꯤ ꯊꯕꯛ ꯑꯩꯒꯤꯗ ꯌꯦꯡꯕ ꯑꯩꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯍꯥꯏꯅ ꯌꯦꯡꯕ ꯑꯩꯒꯤ ꯆꯔꯆ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯃꯤꯒꯤꯗꯤ ꯅꯨꯡꯁꯤꯗꯕ ꯃꯥꯒꯤꯗꯣ ꯐꯠꯇꯦ ꯑꯩꯒꯤꯁꯦ ꯐꯩ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯆꯨꯝꯕꯗോ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯤ ꯌꯥꯝ ꯁꯥꯡꯅ ꯑꯩ ꯊꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝꯗ ꯑꯁꯤ ꯈꯛꯇꯪ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯁꯅꯥꯇꯣꯟꯕꯤ ꯍꯥꯏꯔꯤꯕꯤ ꯏꯃꯥꯗꯨꯗ ꯃꯇꯦꯡꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯇꯦꯡꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯖꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯏꯃꯥꯗꯨꯗ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯤꯕ ꯏꯃꯥꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯋꯥꯕ ꯈꯥꯡꯉꯤꯕꯗꯣ ꯃꯌꯥꯝ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯠꯅꯕꯒꯤ ꯂꯥꯛꯏꯅꯦꯕ ꯃꯌꯥꯝ ꯈꯣꯡꯎꯞ ꯎꯞꯄꯒ ꯀꯥꯎꯕꯤꯔꯤꯅꯤ ꯃꯃꯥꯗꯨꯗ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯑꯩꯗꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯔꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯩ ꯋꯥꯔꯁꯨ ꯋꯥꯖꯒꯦ ꯍꯥꯏꯅ ꯀꯞꯄꯒ ꯈꯥꯡꯉꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯗꯅ ꯀꯅꯥꯗ ꯃꯇꯦꯡ ꯇꯧꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯍꯤꯡꯅꯕ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯇꯧꯔꯛꯄ ꯑꯃ ꯇꯧꯔꯛꯄꯁꯦ ꯂꯣꯏꯅ ꯉꯝꯗꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯥꯗꯔꯛꯄ ꯄꯩꯁꯥ ꯄꯤꯊꯔꯛꯄ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯇꯧꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅꯁꯨ ꯍꯔꯥꯎꯕꯤꯕ ꯑꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯈꯪꯉꯤ ꯃꯌꯥꯝꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯗꯤ ꯃꯄꯥꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯐꯟ ꯂꯥꯛꯏ ꯑꯗꯨꯒꯤ ꯐꯟ ꯂꯥꯛꯏꯒ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣই ꯇꯣꯇꯦꯂꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯦꯜꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯖꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯈꯔꯗꯣ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯒ ꯏꯄꯥꯅ ꯇꯧꯕꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯥꯏꯅꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯌꯥꯝ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯇꯧꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛ ꯏꯁꯣꯔꯅ ꯍꯟꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯦꯛ ꯁꯨꯕ ꯃꯇꯝꯗ ꯃꯄꯨꯗꯨꯅ ꯁꯣꯏꯗꯅ ꯊꯥꯒꯤ ꯑꯣꯏꯔꯒꯁꯨ ꯍꯖꯤꯔꯥ ꯑꯣꯏꯔꯒꯁꯨ ꯄꯤꯔꯛꯏꯕ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯤ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯃꯌꯥꯝ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯦꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣই ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯐꯝꯖꯔꯝꯕꯅꯤ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯕꯂꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯦ ꯗ ꯂꯣꯔꯗ ꯖꯤꯁꯁ ꯕ꯭ꯂꯦꯁ ꯌꯨ ꯑꯦꯟ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯦꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ
ꯏꯃꯥ ꯁꯅꯥꯇꯣꯟꯕꯤ ꯍꯥꯏꯔꯤꯕ ꯏꯃꯥꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯎꯅꯁꯨ ꯊꯥꯖꯕꯗꯨ ꯑꯩꯈꯣꯏ ꯎꯠꯃꯤꯟꯅꯁꯤ ꯃꯇꯦꯡꯁꯨ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯔꯒꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯕ ꯉꯝꯖꯒꯅꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯇꯧꯋꯤ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯅ ꯂꯨꯄꯥ 2,000 ꯄꯤꯔꯒ ꯑꯃꯈꯛ ꯄꯤꯔꯒ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯅ ꯐꯖꯅ ꯇꯧꯖꯅꯤꯡꯕꯒꯤ ꯃꯔꯝꯅ ꯑꯩ ꯏꯊꯟꯇꯅ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤꯀꯣ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯎꯠꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯁꯤ ꯀꯔꯤꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯛ ꯎꯅꯗ꯭ꯔꯒꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯂꯩꯕꯤꯕ ꯏꯄꯥꯅꯤꯀꯣ ꯑꯗꯨꯅ ꯁꯛ ꯎꯅꯗ꯭ꯔꯒꯁꯨ ꯋꯥꯍꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯃꯔꯤ ꯂꯩꯍꯟꯕꯤꯕꯒꯤ ꯃꯔꯝꯅ ꯀꯣ ꯋꯥꯖꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯔꯒ ꯍꯔꯥꯎꯖꯩ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯅꯍꯥꯛꯄꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯁꯤꯕꯥꯖꯤ ꯁꯕ꯭ꯂꯦ ꯍꯥꯏꯕꯀꯣ pray for me that I get married Lord please give me a good wife please think about her age 하이두나 하이비레 이쇼나 ꯑꯗꯣꯝꯒꯤ ꯀꯣ ꯐ꯭ꯌꯨꯆꯔ ꯂꯥꯏꯐꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯂꯝꯕꯤ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯕ꯭ꯔꯗꯔ ꯁꯤꯕꯥꯖꯤ ꯑꯗꯨꯒ ꯑꯃꯦꯟ ꯑꯣꯖꯥ ꯑꯩꯁꯨ ꯌꯥꯖꯔꯦ ꯍꯥꯟꯅꯗꯤ ꯑꯊꯦꯝꯕꯅ ꯄꯨꯔꯝꯃꯤ ꯑꯩꯗꯤ ꯕꯥꯞꯇꯥꯏꯖ ꯂꯣꯏꯔꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯑꯣꯟꯕ ꯂꯥꯛꯑꯦ ꯁꯤꯌꯔ ꯑꯃꯦꯟ ꯂꯣꯔꯗ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯤ ꯑꯃꯦꯟ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤ ꯀꯃꯦꯟꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯣ ꯀꯣ ꯑꯩꯈꯣꯏꯗꯤ ꯍꯣꯡꯗꯣꯛꯄꯁꯦ ꯊꯃꯣꯏꯁꯦ ꯍꯣꯡꯗꯣꯛꯄ ꯂꯥꯛꯏꯅꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯐꯠꯇꯕꯗ ꯂꯩꯔꯝꯕ ꯑꯃꯝꯕꯗ ꯂꯩꯔꯝꯕꯗꯒꯤ ꯃꯉꯥꯜꯗ ꯄꯨꯔꯛꯄ ꯂꯥꯛꯏꯅꯦꯕ ꯄꯥꯡꯕꯤꯕꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯔꯛꯄ ꯑꯩꯈꯣꯏꯗ ꯊꯥꯗꯣꯛꯄꯤꯗꯕ ꯅꯪꯅ ꯇꯧꯔꯒ ꯅꯪꯅ ꯐꯪꯖꯧ ꯍꯥꯏꯅ ꯏꯟꯊꯣꯛꯇꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕꯤꯕ ꯃꯄꯨꯅꯤ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭रिꯌꯪꯀꯥ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯄ꯭रिꯌꯪꯀꯥ ꯑꯗꯨꯒ ꯌꯨ ꯑꯥꯔ ꯁꯆ ꯑꯦ ꯀꯦꯔꯦꯛꯇꯔ ꯕꯣꯛꯁ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯕ꯭ꯔꯗꯔ ꯑꯃꯅ ꯍꯥꯏꯕꯤꯔꯦ ꯏꯁꯣꯔꯅ ꯇꯧꯍꯟꯕꯤꯕ ꯊꯧꯒꯜꯅꯤ ꯕ꯭ꯔꯗꯔ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩ ꯀꯣ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯝꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯍꯥꯏꯅ ꯈꯜꯂꯝꯃꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯔꯥꯎꯖꯔꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯙꯔꯃꯅ ꯌꯥꯗꯕ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯒ ꯐꯥꯕ ꯊꯕꯛ ꯇꯧꯍꯟꯕꯤꯗ꯭ꯔꯦ ꯇꯧꯅꯤꯡꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛ ꯇꯨꯀꯠꯆꯕ ꯐꯥꯎꯔꯦꯕ ꯑꯁꯤꯅꯤ ꯊꯃꯣꯏꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯄꯁꯦ ꯑꯃꯝꯕꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯣꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯅꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯔꯛꯇ ꯑꯅꯤ ꯂꯩ ꯑꯃꯅ ꯅꯧꯅ ꯄꯣꯛꯄ ꯑꯃꯅ ꯅꯧꯅ ꯄꯣꯛꯇꯕ ꯍꯥꯏꯁꯦ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯝꯅꯃꯛ ꯅꯠꯇꯦ ꯈꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯁꯤꯡꯗꯣ ꯃꯤ ꯍꯥꯠꯂꯤꯗꯣ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯇꯅ ꯇꯧꯏꯅꯤ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯕ ꯐꯪꯉꯣꯏ ꯅꯤꯀꯣꯗꯤꯃꯥꯁꯇ ꯍꯥꯏꯈꯤꯕ ꯅꯤꯀꯣꯗꯤꯃꯥꯁꯅ ꯃꯇꯧ ꯀꯔꯝꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯆꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯎ ꯅꯧꯅ ꯄꯣꯛꯄ ꯂꯨꯊꯣꯛꯄꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯂꯨꯊꯣꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯔꯥꯎꯔꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯔꯕ ꯃꯆꯥ ꯑꯃꯒꯤ ꯊꯕꯛꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯔꯥꯎꯖꯔꯅꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯆꯔꯒ ꯅꯨꯡꯉꯥꯏꯖꯔꯅꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯒ ꯍꯔꯥꯎꯖꯔꯅꯤꯕ ꯍꯥꯟꯅꯗꯤ ꯄꯤꯌꯨ ꯑꯩꯒꯤꯗꯣ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕ ꯑꯩꯅ ꯁꯦꯠꯀꯠꯂꯦ ꯑꯩꯉꯣꯟꯗ ꯁꯦꯠꯄꯤꯔꯣ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯣꯜꯔꯦꯗꯤ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪ ꯄꯥꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯇꯠ ꯄꯥꯇꯠꯄꯒꯨꯝꯅ ꯊꯅꯝꯂꯣꯏ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯗꯕ ꯑꯊꯦꯝꯕ ꯏꯁꯣꯔꯅ ꯂꯥꯛꯑꯜꯂꯣꯏ ꯈꯥꯡꯕ ꯉꯝꯗꯕ ꯑꯋꯥꯕ ꯏꯁꯣꯔꯅ ꯄꯤꯕꯤꯔꯣꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯦꯡꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯣꯟ ꯅꯣ ꯌꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯕꯠ ꯁꯥꯎꯟ ꯄꯣꯖꯤꯇꯤቭ ꯒꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯁꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯅꯤ ꯑꯣꯖꯥ ꯍꯥꯏꯖꯔꯤꯕꯁꯤ ꯃꯩꯇꯩꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯅꯔꯦꯀꯣ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯉꯥꯡꯅꯕ ꯑꯗꯨꯒ ꯂꯣꯟꯅꯤ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯦꯝꯍꯟꯕꯤꯕꯅꯤ ꯏꯪꯂꯤꯁ ꯂꯣꯟꯒꯤꯗꯃꯛꯇ ꯍꯤꯟꯗꯤ ꯂꯣꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯤ ꯈꯪꯗꯕ ꯏꯪꯂꯤꯁ ꯈꯪꯗꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯈꯟꯗꯣꯛꯄꯤꯗꯨꯅ ꯃꯩꯇꯩꯂꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯤ ꯏꯃꯥꯗꯨꯗ ꯃꯇꯦꯡ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯥꯗꯨꯒ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯌꯨꯝꯅꯥꯝꯒꯤ ꯀꯃꯦꯟ ꯑꯃꯇꯪꯒ ꯄꯥꯊꯣꯛꯆꯔꯛꯀꯦ God is the only one I believe I remind Lord Jesus Christ I know my mistake nowadays I am from temptation ꯆꯨꯝꯃꯦ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯥꯏꯀꯣ ꯃꯇꯝ ꯍꯦꯜꯂꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯇꯝ ꯍꯦꯟꯕ ꯂꯩꯇꯦ ꯅꯣꯡꯃꯁꯦ ꯆꯍꯤ 1000 ꯃꯥꯟꯅꯩ ꯆꯍꯤ 1000 ꯅꯣꯡꯃꯒ ꯃꯥꯟꯅꯩ ꯍꯥꯏ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ ꯀꯣ ꯑꯗꯨꯅ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯨ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯥꯏꯇꯣꯟ ꯂꯨꯡꯕꯧ ꯀꯣ ꯑꯕꯣꯟꯃꯩ you know you are right amen haduna habire thagachiri this is the most beautiful song of the year haduna oja amana so habire thagachiri ma'am praise the lord aduga it helps ngauba ma'am asini ngahaktang ma'am da sigi wahai se haijinabagi damakta live thajarapani ma'am yengbiribasingna imaduda aikoina mating aina mating tawjagadoribasida yamna mating se yamna likna hojik phawbagi manungda lai khara chauna hapjaningbagi maramna live samjabani kanagumbasinga live asibu yengbiba taragadi Prabhu Jisu Kristagi mingda akhoi mating tawba lepa yade aduga imaduda akhoi mayamna pullaga mating kharadang tawminasi ima Sanatombi haina kawi koi mayam adomna yengbidaba taragadi yengbiu ima Sanatombi haina leibani machana ꯑꯩꯈꯣꯏꯒꯤ ꯊꯥꯝꯅꯦꯜꯗꯨꯒ ꯃꯃꯥꯗꯨꯅ ꯀꯞꯅ ꯂꯩꯕꯅꯦ ꯑꯗꯣ ꯃꯆꯥꯗꯨꯅ ꯁꯥꯎꯔꯒ ꯂꯩꯕꯅꯤ ꯑꯩꯒꯤ ꯐꯣꯇꯣꯁꯨ ꯂꯩꯕꯅꯤ ꯃꯆꯥꯗꯨꯅ ꯃꯃꯥꯗꯣ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝ ꯀꯣ ꯃꯃꯥꯗꯨꯅ ꯂꯣꯠꯂꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯦ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯑꯗꯨꯅ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯃꯤꯟꯁ ꯑꯗꯣꯝꯗꯅꯦ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏꯕ ꯇꯧꯁꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯣꯝꯁꯤꯡ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯝꯒꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯏꯔꯒ ꯄꯤꯕꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯦ ꯐꯣꯔꯁ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯐꯣꯔꯁ ꯅꯠꯇꯦ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯌꯨ ꯇꯧꯕꯤꯅꯤꯡꯗꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯑꯂꯥꯛꯄꯗꯨꯅꯤ ꯄꯤꯗꯣꯏꯁꯦ ꯂꯨꯄꯥ 2,000 ꯈꯛꯇꯪ ꯂꯥꯛꯑꯦ ꯑꯅꯤꯗꯣ ꯑꯩꯅ ꯈꯔ ꯍꯥꯞꯄꯒ ꯄꯤꯗꯣꯏꯅꯦꯕꯀꯣ ꯂꯨꯄꯥ 500 ꯈꯛꯇꯪ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯍꯥꯞꯄꯒ ꯄꯤꯗꯣꯏꯅꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯄꯥꯡꯕꯤꯌꯨ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯁꯣꯔꯗ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯝꯕꯔꯗꯣ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ 8471929423 ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯖꯤꯄꯦ ꯅꯝꯕꯔꯁꯦ 8471929423 ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯃꯇꯦꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ